Basigi Manunda, Chaurakna Cheng Quintal Tara Karahena, Piraga, Awat Pasingadu, Pidana Lakibani. Men Angalwadi Center Amadi Cheng Bekai Mapangi Maya Pigadabani. Bekai Anirom Aduga, Mini Angalwadi Center Amadana, Cheng Bekai Mangarungi, Chang Pigadabada, Cheng Bekai Amagi Chang the Pi Heidi. Masina Chaurakna Cheng Quintal Chada Kungi Chang the Piraga, Chada Marifudi, Mafam Kangdana Lady. Social Welfare Department na open tender Tauraga, Kalaba Firm Singda, Cheng Sing Chingtokna Bagi Tabakak Tahan Kibani. MSRK and Co na Churachandpur, Imphal West Amadi Senapati, MSBLL Enterprises na Chandel, Thawal Amadi Bishnupur Amadi, MSBLL Agency na Imphal East, Ukrul Amadi Tamenglong Dalaiba, Angalwadi Center Singi Cheng Tagadabani. Adubu Ahanba Quarter Ki Cheng Singasi, Angalwadi Center Singasida, Masing Suna Pibagi Mahuta. Mafam Kangdana Laiba Sina, Yam Laba Cheng Singasi, Mafam Gadai the Chat Krabagi Hibasi, Aruba Wafa Mama Oiri Heidi. Ngarang Ayupung Mapan Makairom Taba Matamda Imphaldagi More Tamna Lakpa, Tata Super Ace Registration Number MN01A2462 Ama, Tengnopal the Laiba, Tarani Toy Suba, Assam Rifleski, Check Posta, Check Tobada, Samudra the Laiba, Yamna Tangba, Manta and Mobula Race Kobanga Makalasigi, Masaigo, Akangba, KG Chamaga, Humfutra Mangarom, Tongan Babar, Bora Makaltare Tahap Tuna Purambadagi, Mioyama Fagat Kray. Farba Mioy Edudi, Mayang Mayum Hushen, Chahi Kuntaret, Apopa, Mayang Mayum, Islamuddin Kawe. Kakching District is Sekmizing Kuno the Guinea. Heidi Bamioy Asina, Sekmizing the Gip, Pochai Singasi, Moretam Napurapani Heidi. Amaromda, Fakiba Manta and Mobula Race Kobanga Makalasigi, Masaigup Singasi, Malem Gikaitil the Chaurakna, Lupa Laktara Nipanlungi Mamal Oigani Heidi. Farba Mioy Adu, Polam Singaduga Konana, Narang Numidang, More the Labor Custom Preventive Force the Sinacre. Certificate of Identity Yaude Haiduna, Myanmar official Singna, Rohingya Muslim Mama, Lausalu Haiba Yadabagi, More Polista Numitaran Hundoini Lairaba, Rohingya Adu Masagi Chi Chang York Pugaluina, Nasiayuk Myanmar official immigration the Kusina Kray. Haidiba Rohingya Muslim Adudi MD Fayaz Ahmad, Chahini Futaret Apopa, MD Sahid Ahmad Kawi. Mahag Rajasthan jail da Chahitaret Makhairom Lairuraba Matung, Mahaki jail da Laibagi Matam Loiraduna. Haukiba October Kulhumdoida Rajasthan Police na More Tamna Puraklaba Matung, Myanmar Authority da Sinana Bohonaki. Adubu Mahaki Certificate of Identity Yaude Haiduna, Myanmar Authority na Lausilu Haiba Yadabadagi, More Police the Later Kibani. Nasiayuk Myanmar Authority da Sinanaba Adu Moregi Immigration Officers to Oiriba, SDPO L Megaverna, Rajasthan Police Personal Singsu Sarukaki. Haukiba Diwali Kumhai Manungda Thobal District Oina, Kwaidagi Masing Yamna, Lagao Maru, Layum Amadi, Basket Sing, Fagat Ngamkiba Police Station, Outpost Amadi Police Officer Sing Da Puning Togat Poina, Thobal District SP Dr. S. Ibom Chana, Appreciation Letter Amadi, Selgi Mana Kusina Krab. Lagao Maru Kwaidagi Yamna Fagat Pangamkiba Police Station Gimanana, Kongzom Police Station, Outpost Gimanana, Pechi BDF Post Aduga, Best Officer Gimanana, Thobal District Police Commando Gi Haisi, Rambai the Kusina Ki. Ngase Jiribam Municipal Council na Manipur dahan boina sanitary napkin vending machine sing Jiribam ge school amadi public toilet sing da thamba hokre amadi sanitary napkin incinerator amasu JMC ge chairperson S Shanti Devi na sangakre JMC ge executive officer M Surjit na JMC na Swachh Bharat mission ge manung channa handaki ningol chakoba siga mari lainana Ningol Singi Kudol Oina sanitary napkin vending machine nasi public toilet amadi JMC gi manung channa laiba core educational school amadi nupi khakta tamba school sing kharada thamba hokibani Sizin akraba sanitary napkin sing adu mapanda langthokpadi yadabanina napkin sing adu mai thadok nabagi damakta sanitary napkin incinerator amasu thambani haina phongdokhi JMC gi manung channa laiba public toilet ahum amadi Jiribam Higher Secondary School Kasturba Girls High School RK Sanatongvi Vidyalaya Jiribam Model High School amadi Highway English School singda machine nadu thamkibani haidi. Ada ekoi hariba sanitary napkins vending machine ase ekoi ngasi install
तौजरे लोना अखोई ngasi जिबा म्युनिसिपल काउंसिल ना हाइरिबा सैनिटरी नैपकिन वेंडिंग मशीन असी अमदी अखोई यूज तौरबा सैनिटरी नैपकिन जासिन अदु अखोइना अमुक पांदा लंथोपदि यादबनिना अखोइना मै थानबगे नमक्ता अखोई ngasi इंसिनेटर अमसु ngase अखोई इनोवेशन तौजगरे नुमित तरानिथोइनी चुबना चथगदबा कुनमाथोइ सुबा नॉर्थ ईस्ट बुक फेयर आसाम की चानमारी द लेबा द आसाम इंजीनियरिंग इंस्टीट्यूट के प्लेग्राउंड होदोखरे ngasi Dr. Bhupen Hazarika bu ningsingboina akhanaba thoram amu pangthokadore All Assam Publishers and Booksellers Association asinduna pangthokliba lairik ki mela asi haukiba chahi gumna saknairaba educationalists amadi scholars singda kathoktuna pangthokadori bane loina na book fair asida Bangladesh ki book stall ama yauna punna book stall chani ga tara taret hangduna miyamna pamba lairik lainabagi khudong chaba supiri do like so anu jam lai lakoti do kano so customer thuna yam lai mong yang nge atu ko mong sum kutong na ali wing do ko ti ba atu sin selling hai da ko do ate bo to sini book fair lai mila hiti mila ni na chuna ba thambani ngam da stall sum ba cha lai ni na nang chong lo ngam jong je ba min han gi bai da do ma thang jai ni choi nai kan chong gen do kan ja ri IZR South के लिचिंग मखादा आसाम राइफल्स की कांगबो अमना टेक्नोपॉल डिस्ट्रिक्ट के मनुंग चनबा खुदेंग थाबी चेक पोस्टल सिल्वर मचू की वैन मा चेक तौबदा लुपा लाख मौद्रानी थोइरोंग येगदोबा हेरोइन ग्राम चनी के कुंट्रा फागत पंगमख्रे वैन अदुबु थौरखिबा मियो यदुगी ममिंगना MD राफिक खान कवी फारबा मियो यदु पोलम सिंह अदु का कोनना मखाताबा आइन योइबा थबक लौखदबा मोरे पुलिस स्टेशन सिनख्रे हौकिबा अक्टोबर की कुनिपांदा चैनल असिना संदोकपा सुपरफास्ट न्यूज चा इम्फाल ईस्ट डिस्ट्रिक्ट पुलिस अमदी तरुक सुबा आसाम राइफल्स ना गाड़ी अवांग लैकाइदगी तोंजम जापान कौबा KYKL की यावलोयमा फारे हाइकिबदु अरानबा सेमजिन साजिनबा युमफम यावदबा पाउनी हाइना आइन न थिंख्रबा लालहौलोब KYKL की पब्लिसिटी एंड रिसर्च की डेप्यूटी सेक्रेटरी थोइबा मंगांग न थादोरपा चेरोल मना हाइरकली चेरोल असिना मखा तारिबदे इम्फाल ईस्ट डिस्ट्रिक्ट पुलिस अमदी तरुक सुबा AR की कांगबुना फारे हाइरिबा तोंजम जापान KYKL ga karigumba hiram amatada mari lenade mahak icham chamjaba micham amane asigumba micham meyambo ki han khanganduna lisang sit na chatharakliba kanglai ning tam yawol ihaubu namthanaba honaba haibasi indiana matam kayagi mamangdagi hauna chathaduna lakliba lalong amane asigumba meyambo ki han khanganbagi leptana chatharakliba indian army amasong loi mapu india gi thawong asidagi kanglai meyam pumana cheksimbiu hairakli Paugi Merkanate break out luxury. Special Ningal Chakuba and Diwali offers. 10% discount on labor charge. 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors Airport Road, Khari, near Comprehensive Concept School, Infa, or contact us at 9366 508 258. Break matung da makhataba pau pisari. Baigya Chandrana Tekhalda Samu Farba Matung Manipur laklaga Ningthau Khongda Kainadagi Purakpa Thaibong Pambina Gopinath ki mitam saduna Nirpon tauduna lat pahaurakhiba thaudok ningsingduna ngasi Chahi kudingi pangthokpagam Sri Sri Gopinath Jiu Seba Phanglakpa chahi chani ga kuntra mapan suba ningsing thoram ngasi ningthau khongda pangthokre thoram gi saruka moina Gopinath Jiu ge murti da miyamna heka leka tamdana dharma gi oiba nat sankritan pangthoktuna utpana thoram gi mapung oiba sakta moikhi ningthau khong Gopinath Sevayat Committee na sinduna pangthokpa thoram aduda committee gi hanagi secretary RK Shyam Sundarna Rajashri Baigya Chandrana haudok piramba macha ibungo jila sanagi Haktaktagi leptana chatharakpa thauram oina ngasisu ningsing thauram asi pangthokpani haiki Mathangda Madan Mohan Mathangda Bijoy Govinda hairiba devata singsin nirpon taurum matungda mahaki phangjakhiba ningthau khongda phangjakhiba masai bo keti daja hairiba nupa sida masa nupa sida Bhaiga Chandrana Sri Gopinath bu sok lising wa chater marthuma thoi yangai gi nipan ba Gosta sami numisida imo nahagna ngasi ko numisida gi Sri Gopinath mo bo seva phangjaro aduga
कालाराज है फमथोल फंजरो है नुमिद सिनबीरमदगी फाव लिसांग सिन्ना टिटी धजगी चादा नौदा पुनमना श्री गोपनाथ सेवा तौन लाई श्री श्री गोपीनाथ जीव मंदिर की लुचिंगपुरल पी शिवानंदना ngasi ki thoram asina lamdam asida charang nari basi ko khanduna santi purakpada Gopinath jiuna thaujanbi boirasanu haiki श्री गोपीनाथ जीव की मपो कुमुट पांथुक सबसिदा लमदम मसिद लेरिबा अदगी खुनाय सिद लेरिबा मणिपुर पुंबा पुनमकपु शांति ओइबो ओइरसनु disaster haibasi tamba ngamdaba haiba ngamdaba potni disaster hek thokpaga miyoiba ikhoi gi punsi amadi lanthum mangdanaba cheksinsi haina relief and disaster management and civil defense government of Manipur gi deputy controller MD Ayub Khan phongdokre wapam asi ngasi Bishnupur ward number 2 da community leader women society leader amasong civil singi oina nongmagi oiba disaster management gi training cum awareness program gi thoramda atoiba mithunglen oina saruk yakiba Ayub Khan phongdokhibani Thoramaduda Bishnupur Municipal Council ki Ward number 2 ki Councillor MD Jalaluddin, ex Councillor MD Riyajuddin na athoiba mithunglen sing oina saruk yakhi. MD Sahabuddin, Miss Sahenas, Civil Defence ki retired staff officer A Subhash Chandrana, Thoramaduda resource person sing oina saruk yaduna disaster management gi matangda tongan bahiram sing da wangangki. Ayub na makhata khibada disaster thoklaga mang taklibasi disaster mamangda manungda amasung matungda kari tawgani khangdabadagini aduga lal da mi sibadagi disaster da khudak da mi sibana masing henbana aikhoi cheksin si amasung kari tawgani haibadu khangdoksi haiki 아그리 사우세 남나기 바로가 그동안치 조카는 봐 와카는 뭐예요 아이 말명이 따라기 아그 대리바 머리국이 메디아신 BBC 뉴스페이퍼신 동안동안과 아그리 가버가가신 레비신 임포र्टेंट रोलमा कामकाज 임포र्टेंट रोलमा लोडी विषय डिपार्टमेंट रिलेटेड डिजास्टर मैनेजमेंट की मार्केट की आराम हो सकता है यार थोड़ी से आगे Child Care of Believer Church ki meeting makhada lairiba Bridge of Hope More project na ngasi office asigi conference hall da tongan ba angang jamaga tarukta school bag sing yenthopagi tharamama pangthokre More ward number 2 da pangthokiba tharamadu da Netaji Memorial English High School More gi principal KVS Mainam Dr. Colvin Academy More gi accountant Thangboy amadi Bridge of Hope ki project coordinator Sengolen Chengloina maru oiba mithunglen singoi ki ngasi gi tharamasiga mari lena Bridge of Hope asigi social worker Noreng Jongthena Paumi Singh the Fongo Kibada, Nasi school bag and Tokli Basi, Believer Church ki meeting Makada, Laita Laira Angang Singda, Mahima Singh Tambangam Jadaba, Lairigna Chingba, Boy, Pencil Labangam Daba Angang Singh Asibu, Mamang Taktagi Bridge of Hope na Todang Lauduna, Mating Pangliba Amasung, Hope Asigi Makada, Mahima Singh Tamba Fang the Bayana, Tongan ba Angang Kayama, Asidi, Momon Minuk Uba Kayama Yaukre Haina Fundoki. Leriba, Hogi societies da Hoina. यारिबम खैदी चाबा फंगदबा अमदी लाइरिक तमनिंगा सुंग तंबा फंगदबा अंगांग क्या लये अदुगुम्बा से अखोइना ये सोसाइटीज दे येंबा मतमदा ब्रिज ऑफ होप सिना पाइखलगा ngasi अखोइगी मपाना अंगांग कया ऑफिसर ओइबसुं क्याम लये अदुगा लाइरिक से मपुन सिदा नोकपा फंगदबा अंगांग सिंसे ngasi ब्रिज ऑफ होप की मपाना नोकपा फंगे हाइबसे मसी वहाय अमनि खक्तंग हाजरगा मतांगसिन लोइसिनजरी Naga Students Union Delhi na sinduna Yankai Taruk Suba Naga Smith ngasi New Delhi gi Talkotara Indoor Stadium na pangthokre chai khuding gi pangthokpa thoramadu strengthening identity and unity haiba theme da pangthokibani thoramadu da PHED Minister Phongyar Kendra gi MLA Laisio Kaising amadi atai masak naiba mioi kya su saruk yaki thoramadu ke saruka moina tongan ba nat kyoiba thoram kya su pangthoke merasi gi khwaidi gi puning chingsiningai oikibade Mr and Miss Fresher khanbana oiki Thoramaduda wangang kiba singna thoramasi pangthokpana Delhi da leiba Naga singi marakta apunba nungsi chanaba loinana Naga gi oiba culture ngakpada achawu mating oigani haiki We
We have full of possibilities in our life. We are so thoughtful for people, and we live happily with our people, with our neighbors, and our unity was the main agenda we have. Whenever any of our neighbors from different community also, when there is a problem, when there is a natural calamity or anything, we would extend our help. We would come forward to help each other whenever our brothers are in need. Culture does not only mean that the culture that was followed during 19th century, 1900, that is not only the thing. If you go further back, people will be all naked dancing. So time evolved, our culture should also evolve, our civilization should also evolve. We have to go according to time. We are not developed. Today we are very poor. Today we are very downtrodden. We are infested with all this disunity, fractionalism, fighting, tribalism. It's all because of our economy. Economy plays an important role. Northeast Institute of Fashion Technology na senduna namin ini chupna Mega Fest ngarangdagi New Delhi da hokre. DLP Palace New Delhi da pangthokre. Thoromaduda saknai raba fashion designer ge fashion show utki. Show stopper na Manipur gi saknai rabi film actress Pala Hizam na oiki. Pangthoki ba show sigi matangda designer Robert Naurem na ma ki remote phongdoki. My more idea is that, you know, being a fashion designer or being a fashion stylist, I don't want to get out of the tradition, what we have already. So, you know, being into the tradition culture, people will follow that as a trend. How's it come sana bagi pau? Imphal West Students Club IWSC Kumbong na sinduna amadi Koro Finance and Sangai Sports Kumbong na mateng bangduna Imphal West District taret da ngakpigani Imphal West District ta 7A Side Village Men's Open Football Tournament lisingani taramapangi thoram ngasi IWSC Kumbong gi lampak ta loisinkhre thoram adu da chief guest oikiba Konthauzam Assembly Constituency gi MLA Dr Sapam Ranjan na matam chana thabak tawraba matam dada chawkhat palambida khumang chawsin mangamgani haibu wafam kaya phongdokhi loisin bagi thoramadu da LKSU loitang khunauga moidang pok FC ga final match sana kibada LKSU loitang khunauna moidang pok FC bu panjil manga ahumda maiti babiki Sportsman ama oiba matam jada akhoi discipline jana khwaidigi hena maru oiba physical fitness to panana by the makta masagi technique to hainana by the khwaidigi maru is discipline ne kanjai discipline jada khwaidigi maru ba punctuality matam chap chana hai akhoi tawba thabak se nasini khwaidigi maru ba tungda Manipur gi chawkhat na bagi keno sida akhoi punctuality je akhoi matam chap chana ho base akhoi simatang akhoi keep to banga magadi akhoi development ki akhoi namjen jada akhoi yam ne hena chanmanga chanjang ngamgadra haina khanjai ngasi nung telephone ki ba pauche singda kari kari maru oiba pau yaw ki bagi habado mayam puna khangminasi Pauzel, Mom Bukhaibada, Edisnan SP Yauna Taruk Sokle, CM Yauna Kadem Tokre, Riwal Lok Tokre. Stakeholder Tana Muni Haibasina Takbadi, Manung Nakari Makara Yauri Haibani, Dorendro. Mom Bukhai with Hudok, Kadem Torokli.
Kangla Pau, Tangal Barzada Bom Bukabda, Police Officer Manga, Mr. Sokli, Pau Pipa Mada Lupa Lag Amadi Wapi de Lautoke, Nupi Akana Pamba, Katel area Amadi Miam Tinomarta, Bom Bukayanba, Chama the Samayan de Mangi, Mapam Kiada, section Mapam Pankre, Pandam, Bom Bukabda, Police Officer Amayauna, Mutaru Sokle, CM Yang Chinkre, Bom Bukabda, Never Sing Tangnabada, Miam Kudong Timber Nangbiai, Mateng Bangbu, CM. Jenama sing pau piba ngamada lupa lak amagi diwat lau tokre. Kaitel ima sing na hanglak di. Paramilitary sing thazilak ba yana na ba India lengang na bom bukhayan bani. Center amasung Manipur lengang na piri baka na basing ay koy na low ba haiba matog tay baba nanda. Aroy bada maroy pau mukan na. Imphal Thangal Bazar da bom pokai bagi thodokta micham ama police personnel manga punna taruk asokapan nangkhrei pairaman kaithel lima singna yaning da bafung dokhrei Naga Pestoki Wari Sinda Kari Yaud Bage Haiba Kangandana, stakeholder sing Unagani Haiba si, Stedasiki Miamna Pam the Buwafum Kara Yaure Takpani Haina, JDU Manipur State Union and Datawakli. Mina Manipur lengak tagi chap chaba paukum fang dabana makha taba khongjang changsilakadori numit tarani chupna pangthokadaba many tax na sidagi hokre Tungan ba farm mahumna social welfare department ga lautunarga men angalwadi amadi mini angalwadi center da pigadaba yamlaba cheng yonthokre haibagi chingnaba leire ngasigi wenadi matang asida Manipuri Paulo Shinjare paumiyeng tabiri ba mam punumakpu asapriyana mukana khurumjari